ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯧ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯍꯥꯎꯅ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯦꯡꯕꯤꯗꯣꯔꯤꯒꯦ? ꯅꯥꯐꯤꯒ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯤꯕꯗꯨꯕꯣ? ꯃꯅꯤꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯆꯠꯂꯨꯈꯤꯒꯦ, ꯏꯃꯥꯟꯅꯕ ꯈꯔꯗꯪ ꯎꯅꯔꯨꯈꯤꯒꯦ꯫ ꯑꯣ, ꯅꯃꯥꯟꯅꯕ ꯎꯅꯕ ꯆꯠꯄꯕꯨ ꯑꯗꯨꯛ ꯅꯁꯥ ꯅꯥꯟꯅ ꯆꯠꯄ꯭ꯔꯣ? ꯏꯁꯥ ꯅꯥꯜꯂꯤꯕꯁꯦ ꯐꯠꯇ꯭ꯔꯣ? ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯩꯅ ꯏꯁꯥ ꯅꯥꯜꯂꯤꯕꯁꯦ ꯅꯃꯥꯏꯅꯤꯅꯦꯍꯦ, ꯅꯃꯥꯏ꯫ ꯇꯧꯅꯨ ꯃꯣꯏ ꯃꯄꯥ, ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ꯫ ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯏꯔꯥꯡ ꯇꯧꯗꯅ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝ ꯅꯠꯇꯦꯀꯣ꯫ ꯃꯅꯤ ꯇꯨꯃꯤꯟ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯀꯩꯅꯣ ꯑꯩꯅ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯁꯤꯗꯤ ꯃꯥꯗꯤ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯂꯤꯕꯖꯥꯠꯅꯣ? ꯃꯤꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯃꯥꯡꯗꯅ ꯁꯛꯂꯣꯟ ꯑꯃ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯥꯡꯗꯅ ꯁꯛꯂꯣꯟ ꯑꯃ꯫ ꯍꯥꯏ, ꯅꯆꯤꯟ ꯅꯔꯩꯀꯦꯟꯗꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯃꯃꯥ꯫ ꯍꯅꯨꯊꯪꯁꯤꯗ ꯅꯄꯥꯝ ꯌꯧꯅꯤꯀꯣ ꯅꯪ꯫ ꯑꯩꯅ ꯏꯄꯥꯝꯅ ꯇꯥꯟꯊꯣꯛꯂꯒ ꯃꯣꯏ ꯃꯄꯥꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯣꯏ ꯃꯄꯥꯅ ꯈꯜꯂꯤꯕꯣ ꯑꯩꯁꯦ ꯃꯣꯏ ꯄꯥꯕꯅ ꯇꯧꯔꯤꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯁꯤꯅꯤꯅꯦ? ꯅꯃꯪꯅ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯅꯪꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯀꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯗꯨꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯍꯣꯏ, ꯃꯇꯣꯏꯅꯅꯤꯅ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ꯫ ꯀꯥꯟꯅꯗꯦ, ꯅꯪꯒ ꯑꯣꯟꯆꯤꯟꯅꯗꯅ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯅꯕꯅꯤ꯫ ꯑꯩ ꯆꯠꯂꯦꯀꯣ, ꯅꯪꯒꯤ ꯏꯁꯧꯗꯨ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯍꯧꯀꯣ꯫ ꯑꯩ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯟꯖꯥꯏꯗ꯫ ꯐꯩꯌꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄ ꯅꯨꯃꯤꯠꯇ ꯅꯨꯄꯤꯗꯣ ꯃꯔꯨ ꯀꯣꯛꯂꯒꯅꯦ ꯁꯨꯅꯨ ꯌꯦꯡꯉꯥꯡ ꯇꯩꯔꯒ ꯃꯤꯌꯥꯝꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯤ ꯈꯪꯅꯤꯗꯅ꯫ ꯑꯗꯨ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯂꯩꯍꯧ ꯅꯠꯇ꯭ꯔꯦ꯫ ꯏꯃꯨꯡꯗꯒꯤ ꯃꯅꯤ ꯑꯃꯗꯤ ꯂꯩꯍꯥꯎꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ? ꯌꯦꯡꯉꯣꯗꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯁꯦ꯫ ꯅꯣꯡꯃꯇ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯦ꯫ ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯤꯕꯣ? ꯀꯗꯥꯏꯗ ꯑꯣꯏꯅꯤꯒꯦ? ꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯅꯤꯗꯅ꯫ ꯏꯃꯥ, ꯄꯥꯕꯅ ꯅꯨꯄꯤ ꯀꯣꯏꯔꯤꯁꯦ ꯏꯃꯥꯅ ꯅꯨꯄꯥ ꯄꯣꯛꯇꯕꯩꯔꯥ? ꯄꯥꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯃꯇ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯕꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯒ ꯂꯩ꯫ ꯅꯨꯄꯤꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ? ꯅꯨꯄꯥꯅ ꯇꯧꯕ ꯉꯝꯕꯗꯣ ꯅꯨꯄꯤꯁꯨ ꯇꯧꯕ ꯉꯝꯃꯤ꯫ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯌꯥꯏ, ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯣꯏꯗ꯭ꯔꯤꯕꯅꯣ? ꯅꯄꯥꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯅꯄꯥꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪꯁꯨ ꯅꯨꯄꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯄꯥꯅ ꯂꯩꯈꯤꯗꯕ ꯇꯥꯔꯕꯗꯤ ꯁꯥꯒꯩꯁꯤ ꯃꯨꯠꯈ꯭ꯔꯅꯤ ꯈꯟꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤꯅꯅꯦ, ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯊꯤꯍꯧꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯟꯅꯨꯔꯕ ꯀꯥꯟ ꯏꯁꯣꯔꯒꯤ ꯃꯤꯡ ꯁꯣꯟꯗꯨꯅ ꯅꯤꯡꯊꯤꯅ ꯌꯨꯝꯁꯤꯒꯤ ꯐꯝꯃꯦꯟ ꯐꯝꯂꯒ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯕꯨ ꯑꯐ ꯐꯠꯇ ꯇꯥꯛ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯅꯤ꯫ ꯅꯠꯇꯦ, ꯑꯎꯕ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯗꯣꯔꯤꯒꯦꯕ? ꯑꯗꯨ ꯏꯃꯥ, ꯄꯥꯕꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯒ ꯏꯃꯥ ꯏꯆꯥꯕꯨ ꯇꯥꯟꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗ ꯂꯩꯅꯤ? ꯑꯕꯣꯛꯈꯣꯏꯗ ꯆꯠꯂꯒ ꯂꯩꯔꯁꯨ ꯑꯩꯗꯤ ꯏꯀꯥꯏ꯫ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯄꯨꯗ ꯄꯨꯔꯛꯁꯅꯨ, ꯃꯁꯝꯗꯣ ꯈꯨꯠꯗꯥꯡꯗ ꯌꯦꯜꯂꯒ ꯍꯥꯏꯗꯠꯀꯦ꯫ ꯃꯥꯅ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯅ ꯏꯃꯥ ꯏꯆꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇꯣꯔꯤꯒꯦ? ꯑꯩꯈꯣꯏꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ꯫ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯌꯦ꯫ ꯁꯣꯝꯗꯅ ꯃꯅꯤꯁꯨ ꯆꯠꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯈꯔ ꯀꯟꯕꯩ ꯋꯥꯅꯤ, ꯌꯥꯝꯅꯗꯤ ꯄꯪꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯝꯗꯥꯏꯗꯗꯤ ꯀꯔꯝꯅꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯈꯪꯈꯤꯕ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯣ ꯍꯥꯏꯔꯤꯀꯥꯟꯗꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯅ ꯂꯩꯔꯨꯔꯦ꯫ ꯇꯧꯕꯗꯤ ꯃꯥꯁꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅꯗꯤ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯅ ꯏꯆꯥꯅꯨꯄꯥ ꯑꯃꯐꯥꯎ ꯄꯣꯛꯇꯕꯁꯤꯗ ꯄꯥꯝꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯤꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯒ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯆꯥꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯥꯒꯩꯗꯤ ꯃꯨꯠꯂꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯅꯕ ꯂꯩꯔꯥꯡ ꯀꯣꯏꯔꯤꯕꯁꯦ꯫ ꯃꯥꯅ ꯉꯥꯏꯔꯝꯒꯦ ꯍꯥꯏꯕ ꯃꯐꯝꯗꯨꯗꯤ ꯌꯧꯁꯤꯜꯂꯛꯂꯦꯁꯦ꯫ ꯃꯥꯗꯤ ꯂꯩꯕ ꯎꯗꯦ꯫ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ? ꯂꯩꯔꯥꯡꯅ ꯗꯥꯗꯥ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯁꯥꯎꯅꯨꯀꯣ꯫ ꯀꯨꯏꯗ꯭ꯔꯤꯗ, ꯑꯩꯁꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯗꯨ ꯂꯩꯔꯥꯡ, ꯁꯩꯇ ꯅꯪꯁꯦ ꯐꯗꯤ ꯐꯖꯕ ꯖꯥꯠꯅꯤꯀꯣ꯫ ꯅꯪꯕꯨ ꯐꯪꯖꯕ ꯃꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯖꯥꯠꯅꯤꯀꯣ꯫ ꯃꯁꯛꯁꯤꯒ ꯁꯤꯗꯧꯕ ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯃꯥꯅ ꯏꯔꯥꯡꯒꯁꯨ ꯇꯧꯔꯤ꯫ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯒ ꯃꯥꯒꯁꯦ ꯑꯁꯦꯡꯕꯩ ꯀꯣꯏꯅꯔꯤꯕꯅꯤ ꯈꯜꯂꯤꯕꯅꯦꯕ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯁꯦꯟ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯇꯧꯁꯤꯟꯅꯔꯤꯅꯦꯗꯤ ꯈꯪꯄꯣꯟꯇꯦ ꯃꯥꯗꯤ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦ꯫ ꯁꯦꯟ ꯇꯞ ꯇꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯒ ꯍꯨꯟꯗꯣꯛꯂꯝꯅꯤ ꯈꯟꯕꯗ꯫ ꯍꯣꯏꯗ, ꯃꯣꯏꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯍꯅꯨꯕꯁꯤꯡꯁꯤꯗꯒꯤ ꯈꯦꯠꯄꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯀꯩꯅꯣ ꯂꯩꯔꯥꯡ, ꯃꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯗꯥꯗꯥ꯫ ꯑꯗꯣ
ꯍꯥꯏꯕ ꯁꯦꯟꯗꯨꯕꯨ ꯄꯨꯕꯤꯔꯛꯂꯕ꯭ꯔꯣ? ꯅꯪꯅ ꯍꯥꯏꯕꯕꯨ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯁꯣꯏꯕ ꯌꯥꯎꯈ꯭ꯔꯒꯦ? ꯁꯣꯏꯗ ꯍꯥꯏꯒꯦꯔꯣ? ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯕꯤꯅꯦ ꯍꯥꯏꯔꯒ ꯁꯨꯡꯁꯥꯁꯨ ꯁꯥꯕꯤꯗꯕꯗꯣ. ꯏꯍꯦ, ꯑꯗꯨꯗꯤ ꯁꯥꯕ ꯂꯣꯏꯗꯕꯩꯅ ꯍꯥꯏꯔꯤꯗꯅ. ꯑꯇꯣꯞꯄꯗꯒꯤ ꯂꯧꯗꯧꯕꯁꯨ ꯃꯣꯏꯒꯤꯗꯣ ꯀꯣꯏꯔꯣꯏꯗꯕ ꯃꯥꯟꯗꯅ ꯁꯦꯟꯒ ꯂꯣꯏꯅ ꯄꯤꯁꯤꯜꯂꯨꯔꯦ. ꯉꯁꯤꯗꯣ ꯆꯪꯂꯨꯕꯅꯤ. ꯍꯌꯦꯡ ꯂꯧꯔꯣ ꯍꯥꯏꯍꯧꯔꯦ. ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯨꯔꯛꯂꯅꯤ. ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯎꯅꯈꯤꯗꯣꯏꯕ. ꯂꯩꯀꯥꯏ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯃꯨꯛ ꯀꯩꯅꯥ ꯀꯠꯂꯕꯗꯤ ꯑꯩꯕꯨ ꯍꯟꯅꯨꯕꯁꯤꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯁꯣꯏꯔꯣꯏ. ꯍꯣꯏꯗ, ꯍꯌꯦꯡꯇꯪꯒ ꯎꯅꯔꯒ ꯂꯤꯛꯇꯣ ꯂꯧꯈꯤꯒꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯇꯥ ꯇꯣꯝꯕꯗ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯀꯩ ꯍꯥꯏꯕꯅꯣ ꯂꯩꯔꯥ? ꯀꯅꯥ ꯆꯦꯟꯕ ꯍꯥꯏꯕꯅꯣ? ꯇꯥꯗꯅ ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯤꯕꯁꯤ ꯎꯕꯗ ꯇꯥꯗꯒꯤ ꯃꯇꯨꯡ ꯏꯜꯂꯁꯤꯔꯥꯅ ꯈꯜꯂꯤꯕ. ꯑꯗꯨꯗ ꯏꯃꯥ ꯑꯁꯣꯟꯕꯤꯗꯣ ꯑꯗꯨꯇꯪ ꯀꯔꯝ ꯂꯩꯍꯧꯅꯤ ꯈꯜꯂꯤꯕ. ꯑꯗꯨꯒꯤ ꯋꯥꯕꯨ ꯑꯩꯈꯣꯏꯗ ꯄꯨꯔꯛꯂꯒ ꯂꯩꯔꯕꯁꯨ ꯌꯥꯏ. ꯅꯠꯇ꯭ꯔꯒ ꯅꯣꯏꯗ ꯑꯗꯨꯝ ꯌꯥꯎꯡ ꯏꯜꯂꯁꯨ ꯑꯩꯗꯤ ꯏꯌꯥꯗ ꯌꯥꯏ. ꯇꯥꯗ, ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ. ꯃꯇꯝ ꯈꯔꯗꯪ ꯉꯥꯏꯕꯤꯀꯣ. ꯏꯃꯥꯒꯤ ꯇꯥꯡꯗꯥꯡꯕ ꯑꯃ ꯈꯪꯂꯕ ꯃꯇꯨꯡꯗ ꯇꯥꯗꯒꯤ ꯃꯇꯨꯡ ꯏꯟꯖꯒꯦ. ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯏꯌꯥꯗ ꯌꯥꯏꯗ. ꯀꯗꯥꯏ ꯁꯦꯟꯗꯤ? ꯄꯤꯔꯛꯂꯣ, ꯊꯦꯡꯖꯤꯜꯂꯛꯂꯤ. ꯑꯩ ꯌꯨꯝ ꯆꯪꯂꯒꯦ. ꯅꯝꯊꯣꯛꯑꯣꯏꯇ ꯊꯧꯏ. ꯁꯦꯟ ꯄꯤꯔꯗꯤ ꯅꯪ ꯆꯠꯈ꯭ꯔꯅꯤ. ꯉꯥꯏꯍꯥꯛ ꯄꯥꯏꯁꯤꯜꯂꯒ ꯋꯥꯔꯤ ꯍꯦꯛꯇ ꯁꯥꯟꯅꯈꯤꯒꯦ ꯈꯜꯂꯤꯕ ꯑꯩꯅꯗꯤ. ꯁꯤꯗ ꯂꯩꯔꯦ, ꯁꯨꯔꯕ ꯌꯦꯡꯉꯨ. ꯇꯥꯗꯅ ꯁꯨꯔꯦ ꯍꯥꯏꯗꯅ ꯄꯨꯔꯛꯂꯕꯗꯕꯨ ꯁꯨꯖꯔꯝꯃꯅꯤꯗ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯇꯥꯗ. ꯋꯥꯔꯤꯗꯨ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯁꯥꯟꯅꯔꯁꯦꯕ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯔꯥꯡꯗꯨ ꯁꯦꯟꯁꯤꯡꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯤ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ. ꯆꯥꯛ ꯆꯥꯐꯝꯗ ꯃꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯦꯟꯁꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯣ ꯅꯣꯏꯕꯨ? ꯅꯣꯡꯉꯥꯜꯂꯤ ꯌꯦꯟꯗꯦ, ꯅꯨꯃꯤꯠ ꯇꯥꯔꯤ ꯌꯦꯟꯗꯦ. ꯀꯅꯥꯅ ꯆꯥꯅꯤꯡꯗꯣꯏꯅꯣ? ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯍꯥꯎꯕ ꯆꯥꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯒꯦ? ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯥꯅꯤꯡꯗꯅ ꯊꯣꯡꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦꯅꯦ. ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯕꯗꯤ ꯁꯦꯟꯗꯣ ꯆꯣꯞ ꯆꯣꯞ ꯊꯥꯗꯔꯛꯑꯣ. ꯅꯨꯡꯇꯤꯖꯥꯏꯒꯤ ꯑꯍꯥꯎꯕꯗꯨ ꯊꯣꯡꯂꯒ ꯄꯤꯖꯒꯦ. ꯀꯌꯥꯗꯤ ꯀꯣꯏꯔꯦ ꯃꯣꯏ ꯃꯄꯥꯅ ꯁꯦꯟꯁꯤꯒꯤ ꯑꯃꯐꯥꯎ ꯁꯤꯟꯅꯔꯛꯇ꯭ꯔꯤꯕꯁꯦ. ꯑꯩꯅ ꯐꯤ ꯁꯥꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯏꯃꯨꯡꯁꯦ ꯁꯤꯟꯕ ꯊꯨꯡꯅꯕ ꯆꯂꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯩꯗꯤ ꯂꯩꯔꯥꯡꯒꯤ ꯁꯅꯥꯒ ꯁꯦꯟꯒ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯑꯃꯠꯇꯒ ꯃꯦꯟꯈꯤꯗꯕ ꯀꯨꯏꯔꯦ. ꯄꯤꯗꯕꯁꯨ ꯌꯥꯗ꯭ꯔꯤꯕ. ꯍꯅꯨꯕ ꯑꯩꯅ ꯂꯩꯁꯥꯕꯤ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯃꯤꯠ ꯈꯔ ꯊꯛꯍꯟꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤꯒꯦ? ꯀꯩꯅꯣ ꯃꯩ ꯄꯥꯕ, ꯄꯤꯕ ꯐꯪꯕ ꯍꯥꯏꯕꯣ? ꯑꯩ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯁꯨꯝ ꯋꯥꯈꯜ ꯑꯃ ꯇꯧꯔꯕ. ꯂꯩꯁꯥꯕꯤꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯑꯣꯏꯔꯝꯅꯤ. ꯌꯥꯏꯅ. ꯄꯥꯕ, ꯅꯆꯥꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯄꯥꯕꯅ ꯇꯧꯔꯤꯗꯣ ꯑꯩ ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯀꯣ. ꯅꯣꯏꯒꯤꯅ ꯃꯥꯏ ꯆꯣꯞꯅꯅꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯒꯦ ꯑꯩꯅ? ꯄꯥꯕꯗꯤ ꯂꯩꯀꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯣꯏꯅꯦ. ꯑꯩꯈꯣꯏꯗꯤ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ. ꯑꯩꯈꯣꯏ ꯍꯦꯛ ꯎꯕꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ. ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯗꯅ ꯅꯣꯛꯅꯔꯤꯁꯦ ꯑꯩꯗꯤ ꯇꯥꯕ ꯉꯝꯗꯤꯒꯦ. ꯉꯝꯗ꯭ꯔꯗꯤ ꯇꯥꯔꯨꯗꯤ ꯌꯥꯗ꯭ꯔꯣ? ꯀꯩ ꯀꯥꯟꯅꯗꯕꯗ? ꯑꯗꯨ ꯇꯥꯒꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ? ꯄꯥꯕꯅ ꯑꯔꯥꯟꯕ ꯇꯧꯗ꯭ꯔꯗꯤ ꯃꯤꯅ ꯉꯥꯡꯅꯔꯤꯁꯤꯡꯗꯣ ꯉꯥꯡꯅꯈꯤꯗ꯭ꯔꯣ? ꯄꯥꯕꯅ ꯁꯣꯏꯔꯒ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯇꯥꯍꯜꯂꯤꯕꯅꯤꯅꯦ. ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅꯤ. ꯃꯣꯏꯅ ꯃꯤ ꯋꯥ ꯉꯥꯡꯅꯤꯡꯂꯕꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯁꯨ ꯑꯗꯨꯝ ꯉꯥꯡꯉꯤ. ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯁꯨ ꯑꯗꯨꯝ ꯉꯥꯡꯒꯅꯤ, ꯈꯪꯂꯤꯗꯅ. ꯅꯣꯏ ꯃꯤꯒꯤ ꯃꯤꯋꯥ ꯌꯥꯝ ꯂꯧꯅꯤꯡꯕ꯭ꯔꯣ? ꯅꯣꯏꯁꯦ ꯀꯅꯥꯅ ꯊꯥꯛꯄꯅꯣ? ꯂꯩꯀꯥꯏꯅꯔꯣ ꯑꯩꯅꯔꯣ? ꯃꯁꯤ ꯈꯔ ꯂꯦꯝꯕ꯭ꯔꯥ ꯈꯜꯂꯝꯕꯅꯤ. ꯌꯥꯗꯦ. ꯃꯃꯥꯒꯤ ꯃꯆꯥꯅꯤꯅ ꯃꯃꯥꯒꯨꯝꯅ ꯃꯆꯤꯟ ꯀꯜꯂꯤꯅꯦ. ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏ. ꯂꯩꯍꯥꯎꯅ. ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯉꯥꯡꯁꯤꯅ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯏ? ꯅꯁꯥꯅ ꯆꯨꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯇꯥꯏꯅꯔꯤꯕꯅꯤꯅꯦ. ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯥꯎꯋꯦ ꯍꯥꯏꯗꯣ ꯆꯨꯝꯕ ꯆꯥꯅꯤꯀꯣ. ꯐꯔꯦ ꯐꯔꯦ, ꯅꯃꯥꯅ ꯆꯥ ꯑꯁꯦꯡꯕ ꯌꯥꯝꯅ ꯄꯥꯝꯂꯕ ꯅꯠꯇ꯭ꯔో? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯌꯦꯡꯃꯛ ꯅꯨꯄꯤꯗꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯅꯤ. ꯉꯝꯗ꯭ꯔꯕ ꯑꯩ ꯃꯅꯤꯡ ꯅꯠꯇ꯭ꯔꯦꯗꯅ. ꯐꯔꯦꯁꯤꯅ, ꯅꯍꯥꯟꯗꯩ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯍꯥꯏꯔꯤꯗꯅ. ꯄꯨꯗ ꯄꯨꯔꯛꯑꯣ, ꯃꯁꯝꯗꯣ ꯈꯨꯠꯇꯥꯡ ꯌꯦꯜꯂꯒ ꯍꯥꯏꯗꯠꯀꯦ. ꯂꯩꯍꯥꯎ ꯑꯩ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯅꯤꯕ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ. ꯉꯁꯤꯗꯤ ꯂꯩꯔꯥꯡꯗꯨ ꯌꯨꯝꯗ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯦ. ꯁꯅꯥꯗꯣ ꯄꯤꯁꯤꯟꯗꯨꯅ ꯊꯦꯝꯂꯒꯦ. ꯉꯔꯥꯡ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯁꯝ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯒꯦ ꯍꯥꯏꯈꯤꯕꯗꯨ ꯑꯁꯦꯡꯕꯩ ꯇꯧꯗꯣꯏꯖꯥꯠꯂꯥ? ꯑꯗꯨ ꯇꯧꯔꯗꯤ ꯂꯩꯔꯥꯡꯅ ꯀꯝꯗꯧꯕ? ꯍꯦꯔꯥ, ꯃꯥꯁꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ. ꯉꯝꯅꯕ ꯃꯔꯥꯏ ꯐꯨꯗꯠꯅ ꯆꯠꯅꯤ. ꯃꯥꯅ ꯈꯔ ꯁꯣꯜꯂꯒ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯗꯨꯅꯤ. ꯑꯁꯤ ꯈꯟꯗꯨꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯥꯡꯒꯣꯜꯗ ꯂꯋꯥꯏ ꯏꯇꯥꯡ ꯇꯥꯡꯂꯕ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕ ꯃꯁꯝꯗꯨ ꯃꯤꯡꯁꯦꯜ ꯌꯦꯡꯗꯨꯅ ꯁꯝꯖꯦꯠ ꯍꯥꯠꯂꯤ. ꯃꯆꯤꯟꯗ ꯃꯃꯥ ꯃꯆꯥ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯉꯁꯤꯗꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯇꯧꯔꯤꯕꯅꯤꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯕ ꯉꯥ ꯆꯥꯒꯦ. ꯃꯇꯤꯟ ꯌꯣꯠꯄ ꯃꯤ ꯈꯔꯁꯨ ꯌꯥꯎꯗꯧꯔꯤꯖꯥꯠꯅꯤ. ꯀꯥꯟꯅꯗꯦ, ꯊꯦꯡꯈꯤꯅꯕꯅꯤ. ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯁꯨ ꯁꯥꯔꯝꯕꯅꯤ, ꯃꯗꯨꯁꯨ ꯂꯧꯗꯧꯔꯤꯕꯅꯤꯅꯦ. ꯑꯩꯒꯤ ꯁꯦꯟꯗꯨꯕꯨ ꯁꯨꯔꯕ ꯖꯥꯠ ꯈꯔ ꯍꯦꯟꯅ ꯄꯨꯁꯤꯟꯈꯤꯒꯦ. ꯂꯩꯍꯥꯎꯅ. ꯀꯔꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯑꯩꯒꯤ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯁꯥꯕꯤꯗꯦ. ꯑꯗꯨꯒ ꯂꯧꯁꯨ ꯂꯧꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤꯒꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛꯀꯁꯨ ꯁꯥꯔꯤ. ꯑꯩꯅ ꯋꯥꯅ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯔꯒ ꯂꯩ. ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯜꯅ ꯅꯨꯄꯤꯗ ꯊꯥꯗꯕ. ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ. ꯁꯥꯔꯤꯕ ꯁꯅꯥꯗꯨ ꯀꯥꯏꯊꯣꯛꯂꯒꯅꯦ ꯁꯤꯖꯤꯟꯅꯒꯦ ꯈꯪꯅꯤꯗꯅ. ꯌꯥꯏꯅ.
ꯏꯃꯥ ꯄꯥꯕꯒꯤꯁꯤꯕꯨ ꯑꯁꯦꯡꯕꯩ ꯄꯨꯔꯛꯇꯣꯏꯖꯥꯠꯂꯣ ꯄꯨꯅꯤꯡꯂꯒ ꯄꯨꯖꯔꯛꯁꯅꯨ ꯏꯃꯥ ꯏꯆꯥꯗꯤ ꯋꯥꯏ ꯁꯪꯗꯣꯏꯅꯤ ꯊꯕꯛ ꯀꯣꯝꯗꯣꯏ ꯊꯕꯛꯀ ꯑꯃꯠꯇ ꯇꯧꯔꯨꯅꯨ ꯅꯨꯄꯥ ꯐꯥꯕꯤꯗꯨ ꯂꯥꯛꯂꯒ ꯂꯣꯏꯅ ꯇꯧꯍꯟꯒꯦ ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯁꯨ ꯏꯆꯥ ꯋꯥꯅꯕꯅꯤ ꯁꯣꯝꯗꯅ ꯂꯩꯔꯥꯡ ꯂꯦꯛ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯍꯥꯟꯅ ꯉꯟꯇꯥꯅ ꯃꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯗꯥꯗꯥ ꯀꯔꯤꯒꯤꯅꯣ ꯊꯦꯡꯂꯛꯂꯤꯗꯦ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯦꯛꯁꯦ ꯉꯥꯏꯔꯤꯉꯩ ꯊꯦꯡꯂꯤꯕ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯂꯦꯛꯇꯦ ꯁꯦ ꯐꯖꯕ꯭ꯔꯤ ꯌꯦꯡꯉꯨ ꯀꯩꯅꯣꯅꯦ ꯐꯪꯍꯧꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯈꯨꯠꯇꯒꯤ ꯍꯦꯛꯇ ꯂꯥꯛꯂꯤꯁꯤꯕꯣ ꯅꯪꯒꯤ ꯑꯣꯏꯊꯣꯛꯕ ꯂꯩꯔꯕ ꯁꯤꯗ ꯗꯥꯗꯥꯅ ꯁꯥꯕꯤꯕ ꯂꯤꯛꯁꯦ ꯐꯖꯃꯟꯗꯅ ꯇꯧꯕꯅꯤ ꯂꯤꯛꯁꯦ ꯑꯩꯗ ꯄꯛꯆꯕ꯭ꯔ ꯌꯦꯡꯉꯨ ꯑꯣꯟꯊꯣꯛꯅ ꯐꯖꯔꯤꯕ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯄꯛꯆꯩ ꯑꯗꯨ ꯂꯩꯔꯥ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯁ ꯀꯩꯅꯣ ꯗꯥꯗꯥ ꯑꯩꯈꯣꯏ ꯏꯃꯥꯗꯨ ꯃꯁꯥ ꯉꯝꯗꯦ ꯉꯔꯥꯡ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯔꯝꯅ ꯆꯠꯇꯣꯏꯅꯣ ꯅꯪꯅ ꯏꯃꯥ ꯍꯨꯟꯗꯣꯛꯂꯝꯕ ꯄꯥꯝꯗ꯭ꯔꯒꯅ ꯀꯩꯅꯥ ꯀꯠꯍꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯁꯨ ꯌꯥꯔꯦꯗꯅ ꯑꯩꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯊꯦꯡꯈꯤꯅꯕꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯗꯨ ꯈꯥꯎꯔꯕ ꯖꯥꯠꯂꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯑꯩꯕꯨ ꯏꯇꯣꯝꯇ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯁꯤꯔꯅꯦ ꯀꯩꯗꯧꯔꯒꯦ ꯅꯇꯣꯝꯇ ꯕꯣꯔꯣꯝ ꯕꯣꯔꯣꯝ ꯁꯣꯜꯂꯤꯗꯨꯕꯣ ꯅꯪꯒꯤꯁꯦ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨꯔꯣ ꯏꯀꯥꯏꯔꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞꯄꯥꯏ ꯇꯥꯂꯛꯇꯨꯗ ꯂꯩꯔꯥꯡꯒ ꯈꯪꯅꯖꯕ ꯇꯣꯝꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯂꯩꯔꯥꯡ ꯀꯅꯥꯅꯣ ꯃꯥꯅ ꯇꯥꯇꯣꯝꯕ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯆꯕꯅꯤ ꯃꯥꯅ ꯈꯨꯗꯥꯡꯗ ꯄꯥꯏꯔꯛꯂꯤꯅꯤ ꯃꯅꯤꯅ ꯀꯩꯅꯣ ꯂꯩꯔꯥꯡ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯁꯦ ꯅꯪꯒꯤ ꯇꯥꯗꯅꯤꯅꯦꯍꯦ ꯀꯅꯥꯒꯤ ꯗꯥꯗꯥ ꯑꯩ ꯅꯪ ꯃꯁꯛ ꯈꯪꯗꯦ ꯍꯟꯗꯣꯛꯑꯣ ꯁ꯭ꯋꯥꯏꯗ ꯇꯣꯝꯕꯅ ꯀꯩꯅꯣ ꯑꯍꯜ ꯐꯅꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯔꯤ ꯑꯁꯨꯛ ꯆꯣꯞꯄ ꯊꯕꯛ ꯇꯧꯔꯤꯁꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯆꯥꯅꯨꯄꯤꯒꯨꯝꯕꯁꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯗꯣ ꯍꯩ ꯅꯪꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯂꯩꯔꯥꯡꯗ ꯉꯥꯎꯖꯕ ꯅꯨꯄꯥꯔꯣ ꯀꯥꯟꯅꯔꯣꯏ ꯃꯇꯝ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯅꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯍꯧꯔꯣ ꯀꯩꯅꯣ ꯂꯩꯔꯥꯡ ꯑꯍꯜꯁꯤꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯀꯅꯥꯅꯣ ꯑꯍꯜꯁꯦ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯅꯔꯣꯜ ꯆꯨꯝ ꯇꯥꯇꯣꯝꯕ ꯑꯩ ꯃꯥ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯤꯌꯦ ꯑꯩꯗꯤ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯆꯕꯅꯦ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯒ ꯑꯉꯥꯎꯕ꯭ꯔꯥ ꯈꯪꯗꯕ ꯍꯅꯨꯕꯁꯤꯅ ꯍꯥꯏꯔꯒ ꯊꯥꯖꯔꯤꯕꯅꯤꯅꯦ ꯃꯅꯤꯅ ꯀꯩꯅꯣ ꯂꯩꯔꯥꯡ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯁꯨꯛ ꯀꯨꯏꯅ ꯈꯪꯅꯔꯛꯂꯕ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯦ ꯀꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯁꯅꯥꯁꯦꯟꯁꯤꯡꯗꯨꯗꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯉꯁꯤꯗꯤ ꯑꯍꯜꯁꯦ ꯈꯔ ꯋꯥꯔꯛꯆꯕ ꯇꯥꯔꯦ ꯑꯩꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯃꯅꯤꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯃꯥꯏꯗ ꯊꯤꯟꯖꯤꯜꯂꯤ ꯑꯌꯣ ꯊꯤꯜꯂꯛꯀꯅꯨꯍꯦ ꯅꯥꯏꯅꯤ ꯏꯕꯨꯡꯉꯣ ꯏꯁꯥꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯅꯦ ꯑꯌꯣ ꯑꯩ ꯁꯤꯕ ꯇꯥꯔꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏꯌꯦ ꯇꯣꯛꯂꯣ ꯌꯥꯒ ꯂꯣꯏꯅ ꯀꯦꯜꯂꯝꯗꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯍꯦꯛ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯝꯕꯗ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯩ ꯆꯥꯗꯧꯕꯅꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯗꯨ ꯂꯩꯔꯥꯡ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝꯄꯣꯝ ꯁꯦꯛ ꯁꯦꯛꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯔꯟ ꯆꯨꯝꯃ ꯅꯨꯄꯤꯁꯨ ꯐꯪꯍꯧꯗ ꯏꯁꯥꯁꯨ ꯊꯃꯣꯏꯁꯨ ꯆꯩꯅꯥꯐꯝ ꯆꯥꯈ꯭ꯔꯦꯗ ꯂꯩꯔꯥꯡ ꯅꯪ ꯐꯠꯇꯤ ꯐꯠꯃꯟꯗꯦꯀꯣ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯇꯞ ꯇꯥꯏꯅ ꯂꯧꯊꯣꯛꯂꯒ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯥ ꯀꯧꯔꯒ ꯑꯩꯕꯨ ꯐꯨꯍꯟꯕꯅꯦꯕ ꯌꯥꯏꯅ ꯏꯃꯥ ꯑꯥꯗꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯕ ꯅꯠꯇ꯭ꯔꯣ ꯀꯅꯥꯅ ꯐꯨꯔꯛꯂꯤꯕꯖꯥꯠꯅꯣ ꯃꯃꯥꯏ ꯃꯃꯤꯠꯇ ꯏꯄꯣꯝ ꯄꯣꯝꯂꯒ ꯍꯜꯂꯛꯂꯤꯁꯤꯕꯣ ꯃꯔꯝ ꯆꯠꯇꯨꯅꯅꯦ ꯂꯩꯀꯥꯏ ꯃꯤꯅ ꯐꯥꯗꯨꯅ ꯐꯨꯔꯛꯂꯤꯕ ꯑꯣꯏꯔꯤꯅꯤ ꯅꯨꯄꯤꯗꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯥ ꯃꯉꯛꯇ ꯐꯤꯅꯥꯠ ꯄꯔꯦꯡꯒꯗꯤ ꯌꯥꯜꯂꯛꯇ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯐꯤꯅꯥꯠ ꯄꯔꯦꯡꯗꯤ ꯌꯥꯜꯂꯛꯇꯦꯗ ꯅꯨꯄꯤꯁꯨ ꯌꯥꯎꯔꯛꯇꯤꯌꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯐꯨꯔꯛꯂꯤꯕ ꯃꯤꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯃꯈꯣꯡꯁꯤꯇꯪꯒ ꯊꯨꯗꯦꯛꯂꯛꯂꯕꯗꯤ ꯐꯥꯗꯧꯕ ꯑꯃꯨꯛ ꯆꯠꯄ ꯉꯝꯗꯅꯕ ꯃꯅꯤꯅ ꯍꯣꯏ ꯅꯃꯥꯅ ꯆꯥꯅ ꯑꯗꯥꯏꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯆꯠꯂꯤꯕꯁꯤ ꯀꯅꯥꯅꯣ ꯑꯃꯠꯇꯁꯨ ꯊꯣꯛꯂꯛꯇꯨꯅ ꯁꯝꯃꯣꯗꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯀꯨꯝꯍꯩ ꯌꯦꯡꯕꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯦ ꯑꯁꯤꯗꯅꯤ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦ ꯈꯜꯂꯤꯕꯁꯤ ꯑꯩꯅ ꯅꯥꯔꯒ ꯀꯅꯥꯁꯨ ꯁꯦꯕꯥ ꯇꯧꯅꯤꯡꯗꯦꯕ ꯏꯆꯥ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯔꯝꯂꯕꯗꯤ ꯉꯁꯥꯏꯅ ꯑꯩꯁꯦ ꯄꯣꯔꯒ ꯄꯨꯁꯤꯜꯂꯝꯂꯗꯧꯕꯅꯤ ꯂꯩꯍꯥꯎꯅ ꯃꯁꯤꯌꯥ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯁꯤꯐꯥꯎ ꯃꯆꯥꯅꯨꯄꯥ ꯌꯥꯎꯅꯤꯡꯂꯤꯅꯦ ꯃꯁꯤ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯑꯩꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯐꯨꯔꯅꯤꯀꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯌꯥꯔꯦꯍꯦ ꯂꯩꯀꯥꯏ ꯃꯤꯅ ꯆꯦꯞꯊ ꯌꯦꯡꯂꯤꯁꯤ ꯎꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯗꯤ ꯀꯔꯤꯅꯣꯃ ꯈꯟꯈ꯭ꯔꯅꯤ ꯄꯥꯕꯁꯦ ꯑꯃꯨꯛꯇ ꯁꯝꯗꯨꯅ ꯃꯥꯡꯒꯣꯜꯗ ꯍꯤꯞꯄꯟꯁꯤꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯏꯄꯥꯝꯗ ꯀꯣꯛ ꯆꯠꯈꯤꯅꯤꯀꯣ ꯄꯥꯕ ꯁꯤ ꯁꯝꯕꯤꯒꯦ ꯀꯔꯝ ꯇꯧꯔꯤꯕꯅꯦ ꯁꯤꯕꯣ ꯍꯥꯏ ꯋꯥ ꯌꯥꯝꯅ ꯉꯥꯡ ꯇꯨꯃꯤꯟꯅ ꯆꯠꯂꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ ꯅꯣꯏꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯀꯅꯤ ꯀꯩꯅꯣ ꯃꯩ ꯃꯄꯥ ꯏꯅꯥꯎꯗꯤ ꯎꯗꯦꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯤꯒꯦ ꯉꯥꯅ ꯀꯗꯥꯏ ꯑꯩꯗꯤ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ ꯁꯦꯜ ꯃꯌꯥꯝ ꯃꯥꯡꯈꯤꯕꯩ ꯈꯣꯏꯗꯧꯅꯒ ꯁꯥꯎꯅꯤꯡꯕꯅꯤ ꯃꯤꯅꯒ ꯐꯨꯔꯝꯕꯒꯤ ꯅꯥꯕꯅꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯆꯠꯂꯨ ꯅꯃꯥꯅ ꯆꯥ ꯁ꯭ꯋꯥꯏꯗ ꯂꯩꯁꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯋꯥꯈꯜ ꯄꯣꯊꯥꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡꯗꯨ
ꯃꯥꯕꯨ ꯉꯔꯥꯡ ꯐꯨꯔꯝꯕ ꯅꯨꯄꯥꯗꯨꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯅꯤ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ꯫ ꯂꯩꯔꯥꯡ, ꯅꯪ ꯐꯠꯇꯦꯀꯣ ꯅꯪ꯫ ꯑꯩꯗꯒꯤ ꯁꯦꯜ ꯇꯞ ꯇꯥꯏꯅ ꯂꯧꯊꯣꯛꯂꯒ ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯕꯅꯦꯕ꯫ ꯑꯗꯨꯁꯨ ꯑꯩꯕꯨ ꯐꯨꯔꯝꯕ ꯅꯨꯄꯥꯗꯨꯗ ꯑꯩ ꯆꯥꯛꯈ꯭ꯔꯦꯗ꯫ ꯑꯩꯅ ꯅꯪꯗ ꯊꯥꯗꯔꯤꯕ ꯁꯦꯜꯗꯨ ꯈꯤꯇꯒꯤ ꯅꯠꯇꯦꯕ꯫ ꯄꯨꯟꯅ ꯄꯥꯔꯨꯔꯗꯤ ꯌꯨꯝꯐꯝ ꯑꯃꯗꯤ ꯂꯩꯕ ꯀꯣꯟꯅꯅꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯗꯕ ꯑꯣꯏꯌꯨꯀꯣ ꯅꯪ꯫ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯅ ꯇꯧꯕꯤꯔꯤꯗꯨꯕꯣ? ꯌꯦꯡꯖꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯍꯅꯨꯊꯪꯗ ꯔꯥꯁꯤ ꯑꯣꯟꯊꯣꯛꯅ ꯀꯪꯈ꯭ꯔꯦ꯫ ꯍꯩ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯍꯥ? ꯑꯩꯅ ꯆꯥꯛꯂꯤꯕꯁꯦ ꯅꯪꯗꯤ ꯈꯪꯂꯔꯣꯏꯅꯦ꯫ ꯃꯥꯅ ꯂꯧꯈꯤꯕ ꯁꯦꯜꯗꯨ ꯈꯤꯇꯒꯤ ꯅꯠꯇꯦꯅꯦ꯫ ꯅꯄꯪ ꯄꯪꯖꯔꯗꯤ ꯃꯥꯡꯖꯕ ꯇꯥꯕ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯅꯪꯅ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯤꯗꯨꯕꯨ ꯍꯅꯨꯕ ꯅꯪ ꯅꯨꯡꯁꯤꯕꯩꯅꯤ ꯈꯜꯂꯨꯔꯕ꯭ꯔꯣ? ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯈꯪꯂꯦꯗꯅ꯫ ꯃꯃꯥ, ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ, ꯂꯤꯆꯩ ꯆꯥꯅꯤ꯫ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯂꯤꯆꯩ ꯄꯥꯏꯔꯒ ꯑꯩꯕꯨ ꯐꯨꯕ ꯉꯝꯕꯤꯈꯤꯗ꯭ꯔꯣ? ꯅꯪ ꯀꯗꯥꯏ ꯑꯩꯒꯤ ꯂꯤꯆꯩꯗꯣ? ꯑꯌꯣ, ꯇꯦ꯫ ꯍꯥꯏꯌꯣ꯫ ꯐꯤꯕꯝꯁꯤꯒ ꯑꯩꯕꯨ ꯐꯨꯅꯤ ꯀꯀꯥꯏꯗꯅ꯫ ꯅꯪ ꯑꯩ ꯐꯗ ꯐꯈꯤꯁꯅꯤ ꯈꯪꯂꯤꯗꯅ꯫ ꯅꯈꯣꯡꯂ ꯅꯈꯨꯠ ꯑꯃ ꯊꯨꯗꯦꯛꯀꯦ ꯈꯪꯂꯤꯗꯅ꯫ ꯍꯦ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯩꯒꯤ ꯃꯥꯡꯗꯒ ꯂꯩꯔꯒ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯁꯨ ꯑꯩ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯟꯈꯤꯒꯦ꯫ ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯦꯛꯄꯤ ꯀꯣꯏꯕꯁꯤꯗꯤ ꯀꯥꯟꯅꯔꯝꯗ꯭ꯔꯦ, ꯆꯩ ꯆꯥꯔꯒ ꯇꯣꯛꯀꯦ꯫ ꯃꯧ ꯀꯣꯏꯔꯁꯨ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯅꯤ꯫ ꯑꯗꯨꯅꯗꯤ ꯍꯟꯗꯛꯇꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯕꯤ ꯑꯃ ꯑꯣꯏꯅ ꯊꯤꯔꯒꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅꯁꯨ ꯌꯦꯠꯄꯤꯔꯔꯣꯏꯗꯅ꯫ ꯇꯧꯔꯤꯁꯦ ꯃꯤꯅ ꯇꯞ ꯇꯥꯏꯅ ꯐꯨꯔꯒ ꯊꯥꯔꯛꯂꯁꯤ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯅꯤꯁꯦ꯫ ꯍꯟꯗꯛꯇꯤ ꯃꯈꯨꯠ ꯑꯃ ꯈꯣꯡꯂ ꯑꯃ ꯊꯨꯗꯦꯛꯂꯒ ꯊꯥꯔꯛꯂꯕꯗꯤ ꯐꯒꯗꯧꯕꯅꯤ꯫ ꯏꯄꯨꯔꯣꯏꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯤꯡꯗꯦ꯫ ꯌꯥꯏꯅ, ꯏꯃꯥ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯀꯔꯤꯃꯨꯛ ꯇꯧꯔꯤ ꯅꯪꯅ? ꯏꯃꯥ, ꯅꯪ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯣ꯫ ꯍꯥ, ꯀꯩꯗꯧꯕꯅꯣ? ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯨꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ, ꯑꯁꯦꯡꯕꯩ ꯆꯠꯀꯦ ꯈꯟꯗꯦꯗ꯫ ꯏꯃꯥ, ꯅꯪ ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯇꯝ ꯈꯔ ꯏꯕꯣꯛꯀ ꯂꯩꯔꯨꯁꯣ꯫ ꯀꯩꯒꯤꯅꯣꯅꯦꯍꯦ? ꯅꯄꯥꯒ ꯅꯪꯒꯗ ꯂꯩꯍꯧꯕ ꯌꯥꯗ꯭ꯔꯅꯦ? ꯅꯄꯥꯒꯤ ꯃꯆꯤꯡ ꯁꯛꯇꯥꯅꯤ, ꯅꯪꯕꯨ ꯐꯨꯕꯤꯅꯤꯅꯦ꯫ ꯏꯃꯥ, ꯑꯩꯕꯨ ꯊꯥꯖꯧ꯫ ꯄꯥꯕꯅ ꯑꯩꯕꯨ ꯂꯨꯅ ꯁꯣꯏꯗꯅ ꯇꯧꯕꯤꯒꯅꯤ꯫ ꯄꯥꯕꯅ ꯑꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯁꯅꯥ ꯁꯦꯟ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯒꯤ ꯁꯔꯨꯛ ꯊꯨꯡꯂꯣꯏ? ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯁꯨ ꯐꯪꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ꯫ ꯀꯔꯝꯅ ꯐꯪꯗꯣꯔꯤꯕꯅꯣ? ꯏꯃꯥꯗꯤ ꯀꯌꯥ ꯊꯥꯖꯗꯦ꯫ ꯏꯃꯥ, ꯑꯩꯅ ꯍꯥꯏꯁꯤꯗ ꯇꯧ꯫ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ꯫ ꯄꯥꯕꯗ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯨ꯫ ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯏꯃꯥ ꯇꯧꯔꯒꯦ꯫ ꯅꯤꯡꯊꯤꯖꯅꯗꯤ ꯂꯩ꯫ ꯅꯄꯥꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯒꯅꯨꯀꯣ꯫ ꯏꯃꯥ, ꯀꯨꯏꯔꯣꯏ, ꯃꯇꯝ ꯈꯔꯇꯪꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯧ꯫ ꯄꯥꯕꯅ ꯏꯃꯥꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯂꯩꯍꯥꯎ ꯌꯨꯝꯗꯨꯗꯒꯤ ꯃꯐꯤ ꯈꯔ ꯌꯣꯝꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯂꯩꯍꯥꯎ ꯎꯕꯗ ꯃꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ? ꯀꯩꯅꯣ ꯅꯪꯅ ꯄꯥꯏꯔꯤꯗꯨꯅ? ꯍꯣ, ꯑꯩꯅꯦ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ꯫ ꯏꯄꯥꯝꯗꯤ ꯆꯠꯂꯅꯤ꯫ ꯍꯥ, ꯅꯄꯥꯝꯗ ꯆꯠꯂꯅꯤ? ꯆꯠꯂꯣ꯫ ꯑꯩꯅ ꯍꯥꯏꯗꯧꯕꯗꯤ ꯌꯨꯝꯁꯤꯗꯒꯤ ꯆꯠꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯧꯕ ꯂꯥꯛꯂꯣꯏꯀꯣ꯫ ꯌꯥꯏ, ꯅꯪꯗꯤ ꯆꯠꯂꯣꯏꯗ꯭ꯔꯣ? ꯅꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯣꯏꯗ꯭ꯔꯣ? ꯕꯥꯕꯥ, ꯏꯃꯥ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯆꯠꯈꯤꯁꯅꯨ꯫ ꯑꯩꯗꯤ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯅꯤ ꯍꯥꯏꯕ? ꯀꯥꯏꯗꯦ꯫ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯆꯠꯈ꯭ꯔꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯈꯔ ꯊꯨꯅ ꯊꯤꯔꯒ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯈꯜꯂꯨꯔꯒ ꯅꯪꯗꯤ ꯆꯠꯂꯔꯣꯏꯗꯕ? ꯕꯥꯕꯥ, ꯄꯥꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯒꯦ ꯍꯥꯏꯔꯕꯁꯨ ꯊꯤꯕꯤꯌꯨ꯫ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯄꯥꯕꯅ ꯆꯠꯍꯟꯅꯤꯡꯂꯗꯤ ꯀꯥꯏꯗꯦ꯫ ꯑꯩ ꯆꯠꯈ꯭ꯔꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯄꯥꯕꯅ ꯇꯧꯖꯍꯧꯕ ꯇꯥꯕ꯫ ꯍꯥꯏꯗꯦ꯫ ꯏꯆꯥꯗꯤ ꯄꯥꯕꯒ ꯂꯩꯇ꯭ꯔꯗꯤ ꯀꯅꯥꯒ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦꯍꯦ, ꯑꯩꯒꯤ ꯀꯣꯛ ꯂꯧꯏꯅꯦ꯫ ꯈꯔꯗꯤ ꯑꯗꯨꯝ ꯁꯤꯡꯕꯖꯥꯠꯅꯤ꯫ ꯃꯃꯥ ꯂꯧꯔꯗꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯒꯦ ꯍꯥꯏꯔꯛꯂꯗꯧꯕꯅꯤ ꯄꯪꯗꯅ꯫ ꯑꯩꯕꯨ ꯆꯠꯂꯗ꯭ꯔꯅꯤ? ꯃꯣꯏ ꯃꯄꯥꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯇ꯭ꯔꯗꯤ ꯏꯄꯥꯝꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯣ? ꯍꯣꯏꯗ, ꯅꯨꯄꯤꯅꯤ꯫ ꯆꯠꯅꯤ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯕꯅꯤꯅ ꯆꯠꯂꯒꯦ꯫ ꯈꯟꯅ ꯆꯠꯈ꯭ꯔꯦ ꯂꯩꯍꯥꯎꯗꯨ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯃꯅꯤꯁꯨ ꯑꯅꯥꯕꯗꯨ ꯄꯨꯡꯐ ꯐꯔꯤ꯫ ꯃꯁꯥ ꯍꯦꯛ ꯐꯕꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯧꯅꯕꯤꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯉꯁꯤꯁꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏ ꯃꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯕꯥꯕꯥ, ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ? ꯅꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪ ꯑꯃꯨꯛ ꯏꯃꯥ ꯁꯥꯔꯛꯂꯕ꯭ꯔꯥ? ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ꯫ ꯀꯩꯅꯣ ꯕꯥꯕꯥ? ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯄꯥꯕꯅ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩ ꯀꯩꯝ ꯍꯥꯏꯔꯔꯣꯏ, ꯄꯥꯕ ꯆꯠꯄꯤꯔꯣ꯫ ꯍꯥ, ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ? ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯄꯥꯕꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯄꯪꯍꯥꯏ ꯍꯥꯏꯕꯗꯨꯗ ꯅꯪ ꯁꯥꯎꯅꯤꯡꯂꯕ꯭ꯔꯣ? ꯁꯥꯎꯔꯅꯨꯁꯤ꯫ ꯅꯪꯅ ꯅꯨꯄꯤ ꯍꯥꯏꯗꯨꯕу ꯂꯩꯁꯥꯕꯤꯔꯣ ꯃꯧꯔꯣ? ꯕꯥꯕꯥ, ꯀꯩꯗꯧꯕꯩ ꯃꯧ ꯊꯤꯗꯣꯏꯅꯣ? ꯂꯩꯁꯥꯕꯤꯅꯤ, ꯂꯩꯁꯥꯕꯤ꯫ ꯑꯗꯣ ꯈꯔꯕꯨꯗꯤ ꯂꯤꯔꯤ꯫ ꯂꯤꯔꯁꯨ ꯀꯥꯏꯗꯦ, ꯂꯩꯁꯥꯕꯤꯕꯨ ꯑꯣꯏꯔꯗꯤ ꯃꯁꯛꯇꯤ ꯀꯝꯗꯧꯒꯦ? ꯕꯥꯕꯥ, ꯍꯧꯖꯤꯛꯄꯨ ꯃꯁꯛ ꯊꯤꯕ ꯐꯖꯕ ꯊꯤꯕ ꯌꯥꯕ ꯃꯇꯝꯂꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯑꯀꯤ ꯑꯃꯧꯒꯤ ꯄꯣꯠꯁꯛ ꯀꯌꯥ ꯂꯩꯔꯕꯅꯤꯅ ꯃꯁꯛ ꯊꯤꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯍꯣꯏꯗ, ꯍꯧꯖꯤꯛ ꯃꯁꯛ ꯊꯤꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯀꯣ? ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯄꯥꯕꯒ ꯀꯔꯝꯕ ꯃꯇꯝꯗ ꯎꯅꯍꯟꯒꯦ ꯍꯥꯏꯕꯅꯣ?
ꯄꯥꯕꯗꯤ ꯍꯧꯖꯤꯛꯃꯛ ꯎꯅꯤꯡꯂꯦꯅꯦ ꯄꯥꯕ ꯎꯅꯕꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯃꯁꯥꯅ ꯈꯪꯗ꯭ꯔꯤꯕꯔꯣ ꯍꯥꯏꯁꯦ ꯈꯪꯕꯨꯗꯤ ꯈꯪꯕ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯈꯔ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯑꯣꯏꯕ ꯂꯤꯁꯨ ꯈꯔ ꯂꯩꯔꯦꯗꯅ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯁꯤꯕ ꯉꯝꯖꯗ꯭ꯔꯕ ꯑꯗꯨꯒꯤꯕꯨ ꯑꯁꯤꯗ ꯂꯥꯛꯂꯒ ꯇꯦꯛꯊꯈꯩ ꯁꯤꯔꯒ ꯂꯣꯏꯔꯦꯗꯅ ꯀꯩꯁꯨ ꯈꯟꯒꯅꯣ ꯍꯥꯏꯌꯨ ꯄꯥꯕ ꯑꯗꯨꯕꯨꯗꯤ ꯁꯤꯗꯧꯕ ꯑꯗꯨꯝ ꯂꯩꯔꯦꯗꯅ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯄꯥꯝꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤꯗ ꯂꯩꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯂꯤꯛ ꯑꯃꯒ ꯅꯥꯒꯤ ꯁꯅꯥ ꯑꯃꯒ ꯁꯥꯕꯤꯌꯣ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯣꯛ ꯁꯥꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩ ꯁꯅꯥ ꯁꯥꯐꯝꯗꯒꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯂꯧꯔꯨꯒꯦ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯎꯅꯅꯕ ꯅꯪꯅ ꯈꯔ ꯁꯤꯜꯂꯨꯀꯣ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯍꯥꯏꯔꯝꯂꯒ ꯃꯅꯤꯗꯤ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯂꯒ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯄꯥ ꯃꯆꯥꯗꯨ ꯌꯥꯏꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯅꯤꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀꯗꯥꯏꯗ ꯎꯅꯁꯦ ꯍꯥꯏꯈꯤꯒꯦ ꯅꯪꯕꯣ ꯕꯥꯕꯥ ꯃꯐꯝꯁꯤꯗ ꯎꯅꯁꯦ ꯍꯥꯏꯈꯤꯕꯅꯤ ꯂꯥꯛꯂꯅꯤ ꯑꯗꯣ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯒꯦ ꯄꯥꯕ ꯅꯨꯄꯤꯗ ꯎꯅꯕꯗ ꯑꯩ ꯌꯥꯎꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏ ꯅꯨꯄꯤ ꯍꯥꯏꯅꯨꯅꯦꯍꯦ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯦ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯈꯤꯅꯤ ꯏꯃꯥꯇꯣꯟ ꯍꯥꯏ ꯍꯣꯏ ꯏꯃꯥꯇꯣꯟꯗ ꯂꯥꯛꯂꯅꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯨꯒꯦ ꯕꯥꯕꯥ ꯁꯅꯥꯁꯤꯡꯗꯨ ꯄꯤꯕ ꯀꯥꯎꯅꯤꯀꯣ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦꯀꯣ ꯀꯥꯎꯔꯦ ꯑꯗꯣ ꯑꯩꯗꯤ ꯅꯃꯥꯇꯣꯟꯗꯨ ꯀꯔꯝꯅ ꯃꯁꯛ ꯈꯪꯒꯅꯤ ꯑꯃꯨꯛꯇ ꯎꯅꯕꯁꯨ ꯅꯠꯇꯦ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯕꯥꯕꯥ ꯐꯖꯕꯤ ꯀꯧꯕꯅꯤ ꯀꯣꯝꯂꯥ ꯃꯆꯨꯗ ꯑꯉꯧꯕꯅ ꯐꯤꯕꯥꯟ ꯆꯟꯕ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯛꯀꯅꯤꯌꯦ ꯕꯥꯕꯥ ꯑꯥꯗ ꯂꯥꯛꯄꯨ ꯂꯥꯛꯂꯦ ꯑꯩ ꯆꯠꯂꯦꯀꯣ ꯁꯅꯥ ꯄꯤꯕ ꯀꯥꯎꯅꯤ ꯍꯣꯏ ꯀꯥꯎꯔꯦ ꯌꯧꯕꯨ ꯌꯧꯁꯤꯜꯂꯛꯂꯦꯅꯦ ꯐꯖꯕꯤꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯥꯗ ꯌꯧꯔꯛꯄ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯊꯦꯡꯗꯦ ꯑꯩꯈꯣꯏꯁꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯗ ꯑꯣ ꯑꯩꯗꯤ ꯀꯨꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯀꯩꯅꯣ ꯃꯈꯣꯟꯁꯤꯕꯨ ꯑꯩꯅ ꯍꯥꯟꯅ ꯇꯥꯈ꯭ꯔꯕꯒꯨꯝ ꯇꯧꯏꯗ ꯃꯁꯛꯁꯤꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎꯒ ꯃꯥꯟꯅꯕꯒꯨꯝ ꯇꯧꯏꯗ ꯃꯆꯤꯟꯕꯥꯟ ꯃꯌꯥꯗ ꯊꯨꯡꯂꯤꯕ ꯁꯝꯕ꯭ꯔꯣꯁꯤ ꯃꯉꯥꯏ ꯈꯦꯠꯅꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎꯅꯗꯤ ꯈꯔ ꯑꯍꯜ ꯑꯣꯏꯅꯤꯗ ꯀꯩꯅꯣ ꯇꯥꯗ ꯅꯇꯣꯝꯇ ꯃꯨꯔꯝ ꯁꯣꯜꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯤ ꯅꯪꯒꯤ ꯂꯤꯛꯀ ꯅꯥꯒꯤ ꯁꯅꯥꯒ ꯍꯥꯏꯕꯗꯣ ꯍꯩꯃꯥ ꯇꯥꯗ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗꯤ ꯅꯪꯅꯒ ꯑꯩꯈꯣꯏꯗ ꯂꯩꯔꯕꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯁꯥꯕꯤꯗꯣꯏꯁꯤ ꯇꯥꯗ ꯑꯩꯕꯨ ꯅꯣꯏꯗ ꯀꯔꯝꯕ ꯃꯇꯝꯗ ꯄꯨꯕꯤꯗꯣꯏꯅꯣ ꯑꯩꯗꯤ ꯀꯨꯏꯅ ꯂꯩꯁꯥꯗꯨꯅ ꯂꯩꯔꯛꯄꯅꯤꯅ ꯀꯨꯏꯅꯃꯨꯛ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯌꯦꯡ ꯎꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯐꯖꯕꯤꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯐꯖꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯄꯥꯒꯤ ꯌꯥꯏ ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯃꯥꯇꯣꯟ ꯂꯥꯛꯂꯦ ꯏꯃꯥꯇꯣꯟ ꯄꯨꯔꯛꯂꯦ ꯍꯥꯏꯕ ꯅꯃꯥꯇꯣꯟꯗꯨ ꯀꯥꯗ ꯅꯪꯅ ꯈꯔ ꯄꯨꯁꯤꯟꯕꯤꯌꯨ ꯏꯃꯥꯇꯣꯟ ꯀꯥꯗ ꯆꯪꯂꯁꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯌꯨꯝꯁꯤꯕꯨ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯒ ꯃꯥꯅ ꯃꯃꯥꯡ ꯊꯪꯂꯒ ꯆꯪꯈ꯭ꯔꯦꯅꯦ ꯏꯄꯥꯒꯤ ꯌꯥꯏ ꯅꯃꯥꯇꯣꯟꯗꯨ ꯅꯃꯥꯒꯤ ꯐꯤꯔꯣꯟꯗꯨ ꯄꯤꯗꯨꯅ ꯍꯣꯡꯗꯣꯛꯍꯜꯂꯨ ꯀꯩꯅꯣ ꯄꯥꯕ ꯑꯃꯟꯕꯗꯨꯕꯨ ꯀꯔꯝꯅ ꯁꯦꯠꯍꯟꯗꯣꯏꯅꯣ ꯑꯍꯟꯕ ꯂꯩꯔꯒ ꯁꯦꯠꯍꯟꯒꯗꯧꯕꯅꯤ ꯉꯥꯁꯨ ꯆꯥꯁꯤ ꯁꯦꯠ ꯄꯤꯔꯛꯎ ꯑꯩ ꯂꯩꯔꯨꯒꯦ ꯀꯩꯊꯦꯜꯗꯒꯤ ꯁꯤ ꯂꯩꯔꯨꯔꯣ ꯑꯁꯤꯅ ꯀꯣꯟꯅꯒꯗ꯭ꯔꯣ ꯀꯣꯟꯅꯔꯅꯤ ꯑꯁꯤ ꯂꯩꯔꯗꯤ ꯄꯥꯕ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯥꯎ ꯍꯟꯕꯁꯦ ꯀꯅꯥ ꯊꯥꯒꯅꯤ ꯑꯩꯗꯒꯤ ꯍꯦꯟꯅ ꯅꯍꯥ ꯑꯣꯏꯕ ꯃꯤꯅꯗꯤ ꯆꯠꯄ ꯌꯥꯗꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣই ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯦ ꯈꯨꯔꯥ ꯏꯕꯣꯕꯤꯅꯤ ꯃꯥ ꯃꯌꯥꯏ ꯃꯀꯥ ꯑꯅꯤꯗꯤ ꯂꯩꯔꯤꯁꯦ ꯑꯃꯗꯤ ꯀꯅꯥ ꯍꯥꯞꯅꯤ ꯏꯇꯥꯎ ꯀꯨꯟꯖꯣ ꯑꯣꯏꯅ ꯍꯥꯞꯂꯁꯤꯔ ꯍꯣꯏꯗ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯥ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯦ ꯑꯁꯤ ꯈꯜꯂꯤꯉꯩ ꯃꯇꯥꯎ ꯀꯨꯟꯖꯣꯗꯨ ꯍꯥꯊꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯃꯅꯤꯅ ꯏꯇꯥꯎ ꯌꯥꯝ ꯇꯥꯟ ꯆꯥꯅ ꯂꯥꯛꯂꯦꯗ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯇꯧꯔꯝꯂꯤꯕꯅꯤ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯤ ꯍꯌꯦꯡ ꯄꯥꯎ ꯍꯟꯕ ꯆꯠꯄ ꯅꯪꯁꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏꯀꯣ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯤꯅꯦ ꯏꯇꯥꯎ ꯀꯔꯤ ꯇꯧꯔꯤꯒꯦ ꯏꯇꯥꯎꯕꯨ ꯑꯩ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕꯅꯣ ꯏꯇꯥꯎ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯐꯕ ꯂꯥꯏꯕꯛ ꯅꯠꯇꯦꯗ ꯏꯆꯥ ꯅꯨꯄꯥ 3 ꯄꯣꯛꯄꯕꯨ ꯆꯪꯊꯣꯛꯄ ꯃꯄꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯍꯧꯍꯥꯎ ꯉꯥꯛꯇ ꯄꯣꯛꯏ ꯀꯩꯅꯣꯅꯦ ꯏꯇꯥꯎꯅ ꯍꯥꯏꯔꯤꯗꯨꯕꯨ ꯏꯇꯥꯎꯒꯤ ꯏꯆꯥꯁꯤꯡꯗꯨ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯅꯨꯄꯥ 3ꯒꯤ ꯃꯄꯥ ꯑꯣꯏꯕꯁꯤꯗꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯅꯠꯇ꯭ꯔꯅꯦ ꯁꯣꯝꯗ ꯑꯩꯗꯤ ꯑꯃ ꯐꯥꯎꯕ ꯐꯪꯖꯗ꯭ꯔꯦ ꯅꯆꯥ ꯅꯨꯄꯥ ꯄꯣꯛꯇꯕ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤꯗꯣ ꯑꯣꯟꯊꯣꯛꯅ ꯁꯥꯇꯤ ꯐꯪꯂꯤꯅꯤꯗ ꯑꯩꯒꯤꯗꯤ ꯅꯣꯡꯃ ꯀꯥꯡꯗꯦ ꯑꯗꯨꯗ ꯑꯗꯨ ꯇꯧꯔꯝꯃꯦ ꯑꯩꯒꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯩꯒꯤ ꯑꯗꯨ ꯄꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯁꯦꯟ ꯑꯗꯨꯛ ꯁꯣꯠꯈ꯭ꯔꯦ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ ꯀꯩꯅꯣꯅꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯒꯟꯖꯥ ꯈꯔ ꯊꯛꯆꯤꯜꯂꯒ ꯎꯔꯥꯎ ꯊꯔꯥꯎꯗꯅ ꯂꯩ ꯒꯟꯖꯥ ꯊꯛꯄ ꯐꯪꯗ꯭ꯔꯒꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯇꯨ ꯃꯆꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯁꯦꯜ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯐꯨꯖꯩꯔꯤꯕꯅꯤꯅꯦ ꯏꯃꯧꯗꯨꯁꯨ ꯃꯥꯒꯤ ꯁꯥꯔꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯦ
ꯑꯩꯒꯤ ꯏꯆꯥ ꯑꯍꯜꯁꯦ ꯀꯥꯟꯅꯗꯕ ꯃꯤꯔꯦꯝ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅꯦ ꯏꯇꯥꯎ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕ ꯃꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯥ ꯑꯃ ꯃꯥꯡꯂꯕꯁꯨ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯍꯧꯔꯤꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯏꯇꯥꯎꯗꯤ ꯄꯥꯎ ꯇꯥꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯌꯨ ꯊꯛꯇꯨꯅꯇ ꯂꯩꯕꯅꯤ ꯉꯁꯥꯏ ꯌꯨ ꯇꯞ ꯇꯥꯏꯅ ꯊꯛꯆꯤꯜꯂꯒ ꯂꯥꯛꯄꯗ ꯈꯣꯡꯕꯥꯟꯅ ꯇꯥꯁꯤꯟꯗꯨꯅ ꯁꯤꯕꯗꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯍꯧꯔꯤ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯥꯏ ꯍꯥꯏꯗꯨꯅꯤ ꯏꯇꯥꯎꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯅꯤꯅ ꯃꯁꯤꯒꯤ ꯃꯩꯁꯥꯁꯦ ꯑꯃꯠꯇ ꯂꯥꯡꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥ 3 ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯅꯥꯄꯜ ꯇꯧꯔꯨꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯩꯇꯥꯟ ꯑꯁꯤꯕꯨ ꯐꯧꯗ ꯍꯥꯏꯔꯒ ꯐꯧꯋꯥꯝ ꯍꯥꯏꯗꯨ ꯇꯥꯔꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗꯤ ꯅꯤꯁꯥ ꯄꯨꯁꯥ ꯑꯃꯠꯇ ꯆꯥꯗꯦ ꯃꯥꯅ ꯈꯔ ꯐꯩ ꯈꯜꯂꯨꯔꯒ ꯃꯥꯗꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯉꯁꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯃꯥꯒꯤꯗꯃꯛꯇꯅꯤ ꯏꯇꯥꯎꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯑꯃꯨꯛꯇ ꯀꯟꯕꯤꯗꯕ ꯌꯥꯗꯕꯅꯤ ꯐꯅ ꯉꯥꯎꯁꯤꯟꯅꯔꯕꯁꯨ ꯏꯆꯥ ꯑꯣꯏꯕꯅꯤꯅ ꯑꯋꯥꯐꯝꯗꯗꯤ ꯇꯥꯍꯟꯅꯤꯡꯗꯦ ꯑꯣꯟꯊꯣꯛꯄ ꯗꯁꯥꯅꯤꯗ ꯏꯇꯥꯎꯗ ꯇꯧꯔꯤꯕꯁꯦ ꯑꯩ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ ꯏꯇꯥꯎꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅꯣ ꯉꯁꯤꯗꯣ ꯃꯥꯅ ꯍꯨꯔꯥꯟꯕ ꯆꯪꯂꯤꯕ ꯏꯃꯨꯡꯗꯣ ꯈꯔ ꯑꯆꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯐꯥꯔꯒ ꯈꯔ ꯁꯥꯊꯤꯅ ꯐꯨꯕꯤꯔꯕ ꯃꯥꯜꯂꯦ ꯌꯨꯝꯒꯤ ꯑꯍꯜ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯂꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯍꯧꯕꯗ ꯀꯅꯥꯁꯨ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯁꯤꯒ ꯏꯇꯣꯝꯇ ꯆꯠꯄꯁꯨ ꯌꯥꯔꯣꯏꯗ꯭ꯔꯤꯕ ꯑꯗꯨꯅ ꯏꯇꯥꯎ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯇꯥꯎꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯁꯦꯟꯁꯨ ꯈꯔꯗ ꯄꯨꯖꯒꯦ ꯌꯥꯝꯅ ꯊꯨꯅ ꯁꯤꯡꯅꯤꯗ ꯑꯗꯨꯗ ꯏꯇꯥꯎ ꯑꯩꯁꯦ ꯉꯁꯤꯗ ꯅꯨꯄꯤ ꯆꯦꯜꯂꯤꯕꯅꯤ ꯑꯗꯨꯒꯤ ꯋꯥ ꯈꯟꯅꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯂꯛꯄꯁꯤꯗ ꯑꯩ ꯑꯁꯤ ꯑꯅꯥꯒꯤ ꯊꯕꯛꯁꯦ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯁꯦꯟꯗꯨꯕꯨꯗꯤ ꯏꯇꯥꯎꯅ ꯄꯨꯕꯤꯈ꯭ꯔꯣ ꯏꯇꯥꯎꯒꯤꯗꯨꯗꯤ ꯑꯩꯒꯤꯁꯤ ꯂꯣꯏꯔꯒ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯅꯔꯕꯁꯨ ꯌꯥꯏ ꯑꯩꯒꯤꯁꯦ ꯍꯥꯟꯅ ꯌꯥꯎꯕꯤꯗꯕ ꯌꯥꯗꯕꯅꯤ ꯏꯇꯥꯎ ꯑꯩ ꯍꯜꯂꯝꯂꯒꯦ ꯏꯇꯥꯎꯁꯨ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯏꯇꯥꯎ ꯏꯄꯥꯒꯤ ꯌꯥꯏ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯅꯨꯄꯤꯗꯣ ꯉꯜꯂꯤꯉꯩ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯣ ꯑꯩꯕꯨ ꯁꯥꯎꯗꯅꯕꯁꯨ ꯈꯔ ꯍꯥꯏꯈꯣ ꯃꯥꯅ ꯄꯥꯝꯂꯕꯗꯤ ꯃꯥꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯦꯟꯗꯨ ꯄꯤꯈꯣ ꯀꯩꯒꯤꯅꯣ ꯄꯥꯕ ꯆꯦꯜꯂꯛꯂꯒ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯊꯤꯟꯈꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯃꯥꯅ ꯆꯥꯒꯤ ꯃꯐꯝꯗ ꯏꯄꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯥꯝꯂꯨꯕꯗꯒꯤ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯅꯃꯥꯅ ꯆꯥꯕ ꯏꯄꯥꯅ ꯊꯧꯑꯣꯏꯔꯗ꯭ꯔꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯑꯩꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯅꯃꯥꯒꯤꯗꯤ ꯁꯅꯥ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯁꯥꯈꯤꯗꯦ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜ ꯈꯔꯗ ꯄꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯄꯤꯗꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒ ꯉꯔꯥꯡꯇ ꯊꯦꯡꯅꯕ ꯀꯅꯥꯅꯁꯨ ꯅꯤꯡꯊꯤꯅ ꯈꯪꯗꯕ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯁꯦꯜ ꯀꯌꯥ ꯄꯤꯔꯤ ꯁꯅꯥ ꯀꯌꯥ ꯁꯥꯕꯤꯔꯤ ꯅꯃꯥꯅ ꯆꯥꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯗꯕ ꯏꯄꯥ ꯉꯁꯤꯗꯤ ꯈꯪꯂꯦ ꯐꯧꯍꯥꯝꯒꯨꯝꯕ ꯏꯆꯥꯅꯨꯄꯥ ꯃꯌꯥꯝ ꯄꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯖꯕ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯄꯅꯤ ꯍꯦꯟꯅ ꯐꯩ ꯆꯠꯂꯨ ꯅꯃꯥꯁꯨ ꯀꯧꯔꯨꯅꯕ ꯇꯧꯁꯤ ꯐꯖꯕꯤꯅ ꯀꯔꯤꯅꯣ ꯑꯩꯕꯨ ꯆꯦꯅꯦ ꯍꯥꯏꯅ ꯄꯨꯔꯛꯂꯒ ꯑꯃꯨꯛ ꯊꯤꯟꯗꯣꯛꯂꯨꯁꯨ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯁꯤꯕꯨ ꯎꯗ ꯋꯥꯗ ꯄꯥꯟꯕ꯭ꯔꯣ ꯍꯦꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯄ ꯄꯥꯝꯗ꯭ꯔꯒꯅ ꯍꯨꯟꯗꯣꯛꯄ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ ꯃꯅꯤꯅ ꯂꯩꯍꯧ ꯑꯩꯅ ꯅꯪꯒ ꯁꯛ ꯃꯥꯟꯅꯩ ꯈꯜꯂꯤꯁꯤꯗꯤ ꯅꯪ ꯑꯣꯏꯕꯒꯤ ꯑꯣꯏꯔꯦ ꯀꯌꯥꯗ ꯄꯪꯂꯤꯕ ꯑꯩꯁꯦ ꯌꯥꯏꯅ ꯄꯥꯕ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯤꯟꯕꯅꯤ ꯄꯥꯕ ꯁꯥꯎꯅꯨꯀꯣ ꯍꯩ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯔꯤꯕꯅꯣ ꯅꯃꯥꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯀꯧꯕ ꯆꯠꯅꯗ꯭ꯔꯦꯗꯅ ꯑꯗꯣ ꯉꯔꯥꯡꯒꯤ ꯁꯅꯥꯗꯨꯗꯤ ꯀꯝꯗꯧꯕ ꯀꯩꯅꯣ ꯄꯥꯕ ꯁꯅꯥꯗꯨꯗꯤ ꯏꯃꯥꯒꯤꯅꯤ ꯍꯥꯏꯅ ꯁꯥꯈ꯭ꯔꯗꯨꯗꯤ ꯑꯃꯨꯛ ꯂꯧꯈꯤꯒꯦ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯅꯃꯥꯒꯤꯅꯤꯀꯣ ꯃꯤꯡ ꯃꯥꯟꯅꯗꯕꯒꯤ ꯋꯥꯅꯤ ꯃꯤꯗꯤ ꯑꯃꯠꯇꯅꯤꯀꯣ ꯂꯩꯍꯥꯎꯅ ꯑꯗꯣ ꯉꯁꯥꯏ ꯉꯥ ꯊꯣꯡꯕꯒ ꯌꯥꯝꯅ ꯍꯥꯏꯅꯈꯤꯗꯥꯏꯅꯦ ꯇꯣꯛꯂꯗꯣꯏꯔꯣ ꯀꯩꯗꯧꯕꯩ ꯇꯣꯛꯇꯣꯏꯅꯣ ꯅꯃꯥꯅ ꯆꯠꯂꯒ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯔꯣ ꯑꯩꯒꯤ ꯎꯄꯨꯗꯒꯤ ꯀꯣꯟꯅꯒꯗꯕ ꯁꯦꯜꯗꯣ ꯂꯧꯊꯣꯛꯂꯒ ꯄꯨꯔꯣ ꯑꯗꯨꯒꯅꯦ ꯍꯥꯎꯅ ꯊꯣꯡꯂꯝꯃꯨ ꯑꯩꯗꯤ ꯏꯇꯥꯎ